Online Manipuri Numidangi Pao mi ing tabiriba pumnamakpu thoilaishrumna khurumjari ahanbada maroiba pao. Kukising drone bombing chathabada sizinakhiba ambulance army na Khurak Khangdana leiriba leimakhung areadagi changlakhibani haiba khangba ngamkhre. Drone bombing gi attack thigatpada mating pangnaba IIT Delhi gi expert thunglakre. Kuki militants singna drone bombing chathabada sizinakhiba ambulance masak khangdokpa ngamkhibaga loinana ambulance adu army na Khurak Khangdana leiriba leimakhung areadagi lakpa oiramle haina awangba thaki source amana hairi. Haina News 18 ki pao amana hairi. Pao sina makata na hai Kuki militants singna thasi ki chechet amada Imphal West District ki manung chanba mitai khul kautruk ta chathakiba drone bombing adu essential service ki mingda ambulance sizinaduna army na Khurak Khangdana leiriba leimakhung areadagi changlakhibani haina intelligence ki source amana khangmangam khre hairi. Pao sina Manipur police ki report paladuna hai Kuki singna mitai ki khul singda chathariba attack sing asida tongan ba makhal gi afaba khulai sing sizinari loinana thawong asida chenariba militants singi mathakta thuba da chaba thabak lokhoi kani haibigi thajaba piri amaram da drone bombing chathakibagi thaudok thijanbada mating pangnaba amadi drone attack karamna chathagani amadi counter drone attack karamna tawgani haibigi matangda state forcing the khanganaba Indian Institute of Technology IIT New Delhi gi professor Manipur da thunglare Paugi Likhun amagi matung ina thasigi amada Imphal West ki lamsang police station gi manung chanba kautrukta Kuki militants singna BSF amadi state force ki mathakta afaba makhal ki drone sizinaduna bomb thadarakuna landabagi thaudokta mauna ama sikkiba machanupina sokpaga loinana state force singi marakta so open nangkiba thaudok amagi matung Manipur police ki maikai degi haijabadagi IIT Delhi gi professor asi Manipur da lakpani hairi Delhi degi thunglakhiba professor senior forensic expert Indian Army gi official sing loinana BSF CRPF amasung Manipur Police ki makok thongbo officer singa loinana drone attack ki matangda technology technical gi oiba matangda khanabaga loinana drone sizinaduna attack chathabada mafam chaba chadaba singi matangda sukupna khanakre hairi Manipur Police ki makok thongbo officer amana phongdorakpada kautruk amasung sanjam chirangda drone bombing chatharakraba matung IIT Delhi gi expert sing Thabirakuna state force ki maikaida technical gi knowledge sing PB na haijaki makhata na siguma drone attack chatharakpa ngamda naba IIT gi professor asina Manipur Police yauna tongan ba force singi makok thongba official sing da mateng pigani adobo drone sizinaduna RPG thadarakhiba asina maram oiraga hiramasigi matangda thingnaba chapchaba karamba technology sizinagani haina khangdokpa haibasi araiba thabak amadi natte hairi senior official asina makhata na phongdorakpagi matung ina Manipur sigi chingilam oiba maramna drone bombing gi counter chathabada atai border area singda sizinariba technology adudi sizinaba yaroidari haina su phongdorakli makok thongba official asina phongdorakpada drone bombing chatharakraba matung hiramasigi matangda Union Home Secretary Govind Mohanna chair lauduna review mifam pangthoktuna khannaba leire India Pakistan border area gi oinadi border security force amadi Indian Army na mai pakna counter tawba ngamle masigi matangda su Manipur Police ki maikai dagi experts singi mod pibiraknaba su haijaba leire hairi Atoba Paugi Likhun amagi matung ina central amadi police force sing the counter drone attack ki matangda technology gi knowledge pina bakhangan kre Manipur lengang na su experts singi recommendation matung ina anti drone gun na chingba leina na bathabak lokhatle housing mak Imphal West kilometer 9 tara fawagi manung the drone attack counter tawnaba system install tawre afaba makhal gi drone khara khak leibada lupa crore ani ahum changbana permanent solution ama purangna bahonabada matam khara changkhigani hairi Handa kaututa drone sizinaduna security force ki mathakta bomb thadaduna landarakhiba adu yamna train tawraba professional amadi technical expert soidana maki yarumgadabana mar hiramasigi matangda authorities singna yamna kupna fibam asi yengsinbaga loinana amuk hana attack asi tawrakpada mayokna nanaba state force sing mikupna home singna leiri haina su Manipur Police ki maikai degi phongdoragli tarakpada logi thabak lokhalagani Letpao Haokip Thasigi amada kautrukra drone attack chathakhiba adu ayhaki thawrang makhada chathakibani haina Bharat Hindu Mahasena Delhi kaubaluf amana mara sirakpa adubo akanma mawongda yaningdaba phongdokpaga loinana hariba loop asi thidokpaga loinana masigi mathakta logi oiba thabak lokhalagani haina TAN Hills Horticulture and Soil Conservation Minister Letpao Haokip na cherol amada phongdoragli Minister Letpao Haokip na phongdorakpa cherol amada mamang chahigi May 3 dagi thorakpa irang asi Imphal Valley da asuki mati kanbaga loinana miyamgi mute oiriba sing phawba irang hauba singna lemna thakide amadi miyamna
Matam aduda fubadagi mihut kharadi ngasisu mapung fana faba ngamdana leiri asiguma fibam asina maram oiduna Imphal da leiba makoi yum thadokuna chenkhibani mamang chahidagi thokliba irang asiga aihaga kariguma mawong amatada mari leinakiba leitri maram asina kanaguma luf amatada aihakna changjanabagi maram leite laibak thibadi mediagi khuthangda Bharat Hindu Mahasena kauba Northeast Headquarter Silongda leibani haiba amana aihakpu tha asigi tara faubagi manungda changdarakadabani amadi aihaki mari makong takpa ngamba mioida lupa lak ama pigani haina lauthokliba asi angakpa amadi nokningba poi aihaki mathakta oidaba aranba wafam sandoktuna miyamda lana uhaliba lup asi thidokpaga loinana masigi mathakta logi oiba thabak lokhalagani hainasu Letpao Haokip na phongdoragli